Chandel District ki Chapikarong Police Station ki manung chanba Faisi Village ta mamang thagi tara tarukta Popi yan bachat ki badagi tang kun amasung kun mathoi gi lona ba hingda mang ki badagi thiba khangdana lairakkiba Thawbal Okram dagi VDF ningombam Premananda ngarang asib Hakchang oina Lebanon Village dagi phangkiba adu ngasi puraktuna Jenims ki mokta Thamkhre Thawdok asigi matangda semkiba JAC ga Chief Minister Nongthombam Birenga Mahakki Bangloda ngasi numidang unaduna wari sanakre Memorandum amasu pisinki CM go unabadda condition kharada yanaba purakpadagi Premanandagi Thawai Yaodraba Hakchang hayeng ayuk postmortem tawraba matung lauragani hairi ngasigi Chief Minister Nongthombam Birenga JAC ga unakiba aduda Khangabok SC ki MLA Okam Surjakumar DIG Range 2 SDPO Chandel amasung SP Thawbal su saruk yaki JAC ga Chief Minister Nongthombam Birenga ngasi unakiba aduda yanakiba sing adudi misi SC ki matangda retired judge amana Judicial Inquiry Chathagadoriba Inquiry adu tha ahumgi manungda loishinba Laikhidraba VDF and Premanandagi Loinabida Masaga Chanaba Thabk ama piba Lehoriba Premanandagi macha ani kidamak Laingakna mating piba masung Laingakna changsiliba War on Drugs ki khongjangda Premanandana lokhiba thawdang adubu ikai kumna uttana Memorial Stone ama yungba haiba singasida yanaki JAC na ngasi nungthil Chief Minister Nongthombam Birenga unaduna pisinkiba memorandum aduda pallibadi N Premananda asi state government na hatokpani haina lawjai maramdi war on drugs ki duty chatkiba N Premananda asi Chandel district ki Faisi village tagi mangkhre thiba khangdre haiduna mamang tha January 18 da yumda post commander na pau pirakpadagi yumgi miyoi sing club JAC yauna mari leinaba authorities amadi CM da ehenba force amadi high tech sizinaduna Premananda thibiu amadi yumda sinabiyu haikiba laikre laingagasi gi lapses loophole lakpadagi JAC na thasigi amada general strike chatharakpadagi nimituda works minister Govindas Konthawjamga JAC ga unabadagi thasigi anida ahenba force sizinaduna thiba hauki adubu ngarang tang ahumda Premananda asi Hakchang oina phangkibani hairi Memorandum adugi matungina laingakta JAC na taliba demand singdi circumstance mayam ama laikhiba asina maram oiduna misi asi langla langjil puthoknaba independent body oiba inquiry committee ama khudaktagi laingakna semgadabani Inquiry Committee gi Chairman oina Manipur High Court ki retired judge ohenba amadi member singdana Home Department amadi JAC ki mihut yawhangadabani matau karamna laikidabano haibadu marik chumna puthoknaba postmortem tawbada video coverage tawbaga loinana numit nigi manungda puthokpigadabani Laingaki cheksindaba amadi thongdoktigi mathau masak khangdaba police ki team commander ki responsibility leitaba matawasi amuk hanna thoraktanaba madik chaba action lobaga loinana khodaktagi makhoi ge service tagi suspended hamba amadi karigumba maral leirabadi service tagi terminate tawgadabani Laikhidraba N Premananda VDF War on Drugs ka mari leinana war field da laikhidaba na maram oiraga mahak thongna faba maribak nungsiba misak ama oina hero martyr of war on drugs haiba mingthol piduna state ki thakta ikai khumnagadabni amadi Laikhidraba N Premananda gi awaba taraba family asida Lanphamda Laikhidraba security personnel amada pifam thokpa compensation ex gratia na chingba piba loinana family asina makha taba hingba ngamnanaba N Premanandagi loinabida sarkar na chanaba thabak ama Laikhidabagi karma nangnaba piba haiba demand sing yauri JAC na taliba demand sing asi pidrabadi N Premanandagi asi Hakchang longdabaga loinana Manipur gi atai club ki Thawburoi Singh amadi Mairapaibi CSOs Mahairoi Lup Singha loinana akanba khongjang changsilagani haina JAC na CM da pisinkiba memorandum aduda yauri